Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi amuk lobirasi video call da rong Tabi ani suba tangka matam kaubina hakse onthok na siyangida pukning wakhal anigum khanthaba kaubusu leitidu lepa leita chatki nangi khongchatti kanana sunam thabangam laroi matagum thongna fana haunaruba tawda chatki nadom tamjagi nangi natau athoi bagi masak oinaba nanga luina chatlabadi ngasigi taibangda awabagi masak khanglaroi hanba naidaba nangi khongchatta tung injagi ngan bese school chatnaba haidana dress setli loiraga amuk mamanaba rasta call torai hello bye nang lorabo loiri nangdi loire isu ado ai ngaramo ekhoiram dalak School doini thengnarasi chalamo ai no boy galak minarage hoi phare dudi ai thamage phone thamnakraba matung rasu gari thauduna school chatkhre ngan ba hoisu nawbo bungo hoi ahum haunaduna school tamna chatminakre school yobaga party du loina thengnari ras ka nawbaga di arts lobani ngan ba bungo na science lobani ras ka ngan baga yamna luna tinai class 10 boarding su punna leiminarai 11 12 ta stream punrabasu mabani aduki mati luna awa nungai pumba share tawnai atopa mamanaba mayam tinarabasu ka hena close urudi ngaiha kasumna wari sanraba matung rasna hairai class punrabanina isa gi class changnarasine suti tharaga horenam thengnarase masi haine duna magi class thiduna changnaki Pung sukhara hauzin kre ahan baga oi baga class of fazana tawdri suti tharaduna mathang thoknarai Chingkai ga Rebecca gasu wari sanaduna tapna thongminarai Sanathoi ga Sylvia ga di makoi ani gi mangda chatli ani duna wari saduna lakpa mataw adu yenglaga Sanathoi na hairai ani si yungune phone de sunungti gi wari sanari karibu hainari no khangdi hoine awoiba Sylvia tungon thoraklaga Hoi nabani lehoroge haibro Chingkai nok fit tawraga hairai Pukragi yumda Chingkai gi waduda Sanathoi sinoklaga hairai Phare aduna wai sange hayengdagi nataina na ani hek langminaro Asumna hokiduna numidangi matamni chak toklaba matung phone amaga phamungda longni hiptuna wachapta mamanabi singa wati tawnari Sanathoi du Sylvia na message tharai Sylvia Haune Sylvia su online di toirabanina tharakliba message tu sin kudakta tawi aduga masu reply pikibani Sanathoi su satpairai reply asumna ani dungak text thanai Nupa koidrise ibani tangaire ko Hoi asengba ibani tangaire amatang leizarambadusu aina 10 gi boarding changbadagi atopa koilerami adudaidi adum toknakre hoi suni 10 gi pre-board exam tharamdai toknakibadagi atopa amphoi koidri ibani chapmane laibak tamba ma leizaramani ngairise hoi se laibak tabu tamlamadi maniwit ki hero thengnabrasu kanang khangba asumna ni dusu ngahaktang message thanarba matung phone du data off tawduna tumnakre Mathangi ayuk angan bani Rani nganta hogatuna iruza maithaba loiraga laigi duk thomai thaduna taibang semba mapubu thawni zaba loiraga imungi thabak singa muk loishili ingo chasu chakhomna changlai cha nungam ta tawdrabro ne noibo Rani na lore hairagi moiba na cha nupa singdi hogat khraba Rani cha do haina khomlai Ibunga chawbadi farm da chatkre thoibadi chingkai hoida chatlune na hairambani Rani cha do haiba loiraduna mapuroi bada pirei ingo cha su cha cup tu lauduna amuktang thai aduga hairai atombadi hogalam kiroi ne hogatri masi angang simane amana haitade ama hayade magi thokpe mehta tawi pharese ngak tumjarasanu Masi haiduna ingo chasu cha cup tu paiduna thokre Rani su pressure cooker da ching hapduna gas ta thangatlamlaga dining chair da famduna yensang am assembly ngan basu mama bu kauduna kitchen da changlai Ma hoi ma
Kay hage thoiba. Nana haugatriba haujipa. Haugatri male makhol tade. Hauzik phaba haugalamde haiduna nganba saurak tawna hairei. Sansida su puthoklammo haibiduna hauzik phaba haugatriba. Sangi thabaksina aingoda tatai. Haima san puthokpidriba ore. Nang pabunga tawraga puthokminaro ima chakse loisinaba tawrage nang tamo sahalani. Ngangnari tanjaduda Suresh changlai. Ma kainjang thongdino. Rani alu de khena khena hairei. Khamin ga alu asima ngaurage champut amaga. Rani so sumna yensang du semba loisilaga thaungong na batawkri ngan basu mapabunga tawraga sandu puthokminakri Sunil sohogalaktuna atopa thabak sing loisili. Nganba machin manaw marini nupa ahum nupi ama machina khwai ahanni mayum pankri nganbagi imung ka hena inakhon basoidi chang amada adum nungaiba imungni mapadi low inkol honaduna lei atopa thabak sudri mayambadi fi dukan achoba matawri nganbaga Sunilga su lairik tamna tamna ngagi farm ani du supanai sangi suhonai. Matam su hauzin kiduna school matam yorakle haiduna chatna baloisili Sunil taipana pana mayambada yengduna hairei. Tamoye ai sungasi tadi gari puraga school chatke. Ngan basu khungup tongshin akhumlai. Gari pu bayar ko ngangna pakhung sarakano yengningde. Tamoye ga chawba manarisini ai su nong fadokti gari du puyai kaino nang da chatningbro ai su chatningini. Class do aini henba chahi da soina. Somda Sylvia school chatna baloisilaga kadagi kumtharai. Mama ai chalagi pesa piro. Ibemcha koloisilambadagi makhut achotpadu teitok na hairei. Ngarangi jani pikibadubu ama phaulemrabo bem. Sylvia mamitu langkhatlaga. Tu tawrani moi haunabi ngarangi haukrabo warise kot na nganglakani behekta papana pesa gamta piramdro. Machindo muksugatlaga. Sauragai ko school ga chalujini khangu. Lupa chama thoraklaga ibem chadu pirei. Se sina ko na halong asi ichadi maramokpani 112 nina larikana padawni. Wa lupa chama sina kaidogbiba. Lupa yang khailemi aduna chapo charo yamna ne maram chadana paisa lusina batawnu. Masi hairaga Sylvia bu manam nambirei. Mama nusibia chaluki ko. Mama gi mamaida makutuna tapna siklamlaga mamanok silamnaga chatkri ibem cha nuktuni yengahui machindasu asumna salawi. Masidiba hauzipo ek handida magi mangaw thibase. Sura muksang na hondoklaga. Karam thoadina tawrise. Hey sor nangna fatanang da thoan binu. Matamdi asum haujin kibana tha ama mukhe na haujin kre no manumidang wairam ama Ravika ga chingkai ga su phone da wari sanarami. Nungsibia nangai no waraga yengangudro lupa chani da piroda ai ko na muksumbige. Yare singbige na mung napsilaktrasu kaidongna paisa no maram phawdi khangalo. Chingkai khara tapthana nungaitana hairei. Aido barang phok leitre hayengdagi school laroi. Aduri nanga sa herpa kaidoge hayeng school laknaba barang phok leitraba. Leitre hayeng budi ngan bahoi na bahoi galak minarage moigi gari da napsilak pa haiduni. Phare lak minaro hayeng da paisa khra hena purage. Chingkai khoigi imung khara wai masana thabak suzaraga mahei tambada awat apa meli mama mapa anida thoina namsinde school chattaba numita thabak suduna magi larik tambada changba makai ayambana masana hotnajai. Rebecca na chingkai gi imungi wari taraga chingkai bu yamna nungsijai marak tasu chingkai na awat apagi paisa dum piduna mateng pangpi asumna wari sanaringai Rebecca gi manaw nupi yai medu changlaktuna kaurai. Puja Je How ke haige. Puja machi gi manak da famtharai aduga hairai. Chak thong na bising leiti so slow. Hoi so se ado ichandi. Madi maga dukan da chatkibani. Rebecca phone da yenglaga. Tabro ai sing soluge thamage ko.
Masi haiduna phone thamnakraba matung machil manau anisu pukri romdai singsokpa chatkhre. Asumna numidangi matam oisilai Sylvia khoigi imungdu chak chana chana wari tawrai mapa ibohalna. Bem Sylvia chak huke thangalamba makhutu thangdaraga chak totna mapa de yenglai ibohal makata na hairai. Matamdi sumsum haujingkini ai thabak sima loihodri matam nang amukta ngai ko haiba yaroine. Sylvia khangi mapa na hainingdibadu karino haiba adubu thausadana khumlai. Is yaba hauna de dudi. Adu khanglaga kaigi hauji phabu lairik padriba. Sylvia khanglabani lairik soidana palakani haibasi chaktu chakho mama mayada hapchili aduga ising glass tu pairaga amuk thai. Sylvia gi mawng du de yenglaga ibem chana haidai. Hostel da thamkrasi. Sylvia hostel palakpaduda phat haidai. Ngamara hostel daga leiba ngamjarrei noina ten da saibu namdana boarding da lehan biba handaktine yaroidamne haisini ai coaching chalaga yumda sum pazage. Yam padori 12 ta pau boarding da lehobagi natro pass tawraklibado madu natragadi tarokpagi waga leite. Sylvia machin pairaga pass pudi handak su tawnina noina pangwada babi noina laik tambasi mangare. Handakti ibohaldu makutta hamlaga hairai. Hostel da leibasu adum nungaibanida ojasingi guide fazana phangbani exam mayada. Sylvia manaton sugalaga hoi hostel da leibase nungbudi nungai mayam punsilaga langdana wathi warem tawbado ado larik pabai khalagadi bit yam leite. Chak toklaba matung wari ngahak tawrami loiraga Sylvia su kada changkhige tawi ibemcha kitang kanna. Bem, larik ngahak pa ko, ngali. Sylvia tande mande khumlai. Hoi. Sylvia magi kada changlaklaga phamungda fami larik singdu mangda thami aduga phone du otli FB mu WhatsApp amuk tawduna lei machindasu murum soli. As kari noina padisibo. As laikam ta paride. Larik tu kupsinduna table da thamkre aduga famung de hiptharaga phone metuna laikre. Somda sunganba saliga phone da wari sanarami. Nangbu kaidormino. Chak tok tangari tamyaidi. Aisu ado. Makhadi kaidoraba. Nang nupaga tinaganu ko. Imanaba phau tinayaroidaba aduri tamyaisu nupi amtaga tinaba yaroi. Nupi kanamtaga tinadida ibudi atopa nupi galoina ge sukhandi adubu nang nupini tinarabasu nupaga yamna nakshinagano aina harise nang munusibagini nangbu kanagi su heningdi. Hoiba ai loi khangeba. Bikasu kambuduri kemta haraktraba. Kaisu haraktre ai sumoyubada thai-thaiduna chatlabani. Pare ado ibani se school pulamasu khara phaba pundabanina yam pakali. Ai bidi lairi nang neina pakali se ado college te punda yare ko aina sena doini nupi ga tinabra tinadabrana yam kupna sena doini. Saligi wahai du dangan badu nokna hairai. Aina sena doira nangna sena doira khangre aduga nupi gi wadudi nangna tabakana ama ai hanni yengde ko. Phaine du boradi kanam yengbiruno. Faredri thamagi nangsu ngahak larik pako aisu pakige. Hoi. Phone do off tamu aduga larik pako pung 10 faudang hayeng ayu pung 6 tamu off hango. Hoi ba. Makoy ani de sunga hak wari sanaram laga phone thamnakre seli sungan bana hairakpagi matung inna phone off thamkre aduga larik amuk pakre. Seliga nganbaga khul amakhaktadagini lekai thangnei class chap manei school di pundi class 8 tagi mabani nungsinarapani nganbagi mamanadi selibu mama oiba pamjai nganbani su selibu yamna nungsijai. Nungtigi ngahak wari sanaba text sanaba nganbana phone off thamu haiba pung fauda selisu off adum thami on layu hairakpa matam du fau yaudrifau nganbasu mana haiba inbra haina phone ka taksilaga off laibra haina check ka tawjai asumna mathang ge ayukni.
Lei masunganta haugatuna iruza maitharaga asingba fi setuna pukning changna lai khurumjaraga fi amuk hongdoktuna hotel da thokna batawri sumang de leptuna imung lomdon sinduna machanupi bu kaurai. Sanathoi tabro nangbo. Sanathoi su maningdagi laurai. Mama ke haye? Nang wais badu losilagane iruza maithajaraga chak thangana batawroko mama hotel thoklage. Hoi mama pabung su thokrabo. Thokre. Mama thokige ko dudi. Hoi. Lei masu thokre Sanathoi su maning sitpadu sasa loisilaga iruzaraga amuk chak thonggatna batawkre. Somda su hotel yoraduna lei mamaidu thagatlaga thaudu sahalingai tandu takpa hawi mi khrasu laktuna ngairi tan lobagi nupi amana. Ngasiri thingi kayino ine. Leima tandu takna khumlai. Ngasidi khra thengdokre ngarang dukangi pochai khra thaidok thijin tawbada tumba thengkre. Nupi macha masu laklaga hairai. Ne tan lupa yang gi piro. Ho pigi ngak ngayuko. Nupi amana hairai. Hotel ni dom chana dukana kakana tan siliba paisa mayam sibu kadai thamni noi dom sa. Leima noklaga pakhum pirai. Nang da Ningthemga Sanathoi ga laik tambaki paukonade. Leima khoigi yum manung khra hanjinna leibana mayumdagi khra thoklaga bazar maya oiba mi tinba mafam chaba amada thagi bara piduna dukan su hotel su animak tawbani. Loke namadi leima makhoi ani changna dukan hotel honaduna macha ani bu mahita manduna mirak tinba ngamnaba hotnaribani. Somda su Sylvia isau kana langi mama mapa anida. Karino ba nongan badai numit tababo larik na sum tawrise mamaga papaga na banina. Machagi wadu da ibohal thaklam bacha kaptu thamlaga hairai. Bem adumaina sum tawbadi yaroine papana kalinge hinglingai sida phaja. Mapagi wa phawa haiba loidringai Sylvia na tupa wa thaiduna hairai. Mama kensang thongduino. Sylvia gi thausa da bawa haiduda ibem chasu sawning man khraduna sauna hairai. Napa du thongdori. Sylvia su thausadana dum khumlai. Imung sida matai manau ani khaklei yam haipa saba larik ana second khudingi macha am khok yawjababu mikup ama phau pothaba sanghandida. Handakti ibohal gai bem chaga punna Sylvia de yenglai aduga saurap tawna hairai. Bem kaino nana khalise. Sylvia mapa sauri khangdana tumina noklaga machinna tapna soli. Natai na nawani na sauri nena aingonda kasi tawga sungam loidabada. Yari jang kro yingning dina sakto. Sylvia machin peiraga hairai. Yingning dadi yingbirakano. Suk yamna usitaba machin kan mangang na bawa bangang sibu karam bangang no. Sylvia gi sigumba thausadaba usit thawoidaba matausi ngasi ngarang danate thaina dagi dum tawraklabani. Mapa mama oibasingna macha singbu larik laisu hayaningdaba maram mokhaningdaba kanabu leiramgani. Haiba ngangba tabidrabada upai leitraba ibohalsu fukhawgatuna thokre. Ibem chasu chak thongnaba tawkre. Sylvia su magi thokpi ma tawduna leikre. Pung su khara haujinkre somda su Sunil ingkholda leibak tawri nganbasu napi sengli nganbana. Na nang silosilamo ai farm da kumnuge school su chatuinina thenglani. Hoi tamoye farm da kumnuge haidrasu itai ma unaruge hekta harasu yarwasida. Ngan mamakatu thangatlaga. Thazilakani ai pasarakano. Tanjaduda rani su chapuduna ingkholda kumlai. Thoiba cha se thaklaga farm dang hek chadro nang tamo su dukan gi awat pakra leirugadaba leiyana chatkre. Mamana purakliba chadu lauduna animak thai Sunilna. Ma ai heyingdagi tuition chaladoini ko yumgi thabam tuna ngaroi suidina amuk lolakani. Hoini hangba matamdadi khara tawraga loiri nang tamo yaida tus namsinbinu. Ma I am the khangdiko. Ngan bena amuk. Ho subiranu ai loisugi nangnaba school su satke tuition su satke larik su pani farm su kumni sangi su honani ai loi tawge. Farese nang papung su lairisini nangna nangnaba mateng tawna lori mi amatana loina honabadi ngam. Ima sune chak loisilorage. Thoiba nang su farm da nga hake uro
ꯑꯇꯣꯝꯕ ꯅꯪꯁꯨ ꯁꯤ ꯂꯣꯏꯁꯤꯜꯂꯝꯃꯣ ꯍꯣꯏ ꯏꯃꯥ ꯔꯥꯅꯤꯁꯨ ꯆꯥ ꯀꯞꯁꯤꯡꯗꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈ꯭ꯔꯦ ꯁꯨꯅꯤꯜꯁꯨ ꯊꯕꯛ ꯃꯈꯥ ꯆꯠꯊꯈ꯭ꯔꯦ ꯉꯥꯟꯕꯅ ꯐꯥꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯐꯥꯝ ꯌꯧꯔꯗꯨꯅ ꯉꯥꯒꯤ ꯃꯆꯤꯟꯖꯥꯛ ꯊꯥꯕ ꯂꯣꯏꯔꯒ ꯑꯀꯣꯏꯕꯗꯨ ꯆꯠꯇꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯄꯨꯡ 9:30 ꯇꯥꯔꯤ ꯉꯥꯟꯕ ꯃꯊꯟꯇ ꯁꯣꯟꯖꯩ ꯑꯁ ꯄꯨꯡꯁꯤꯗꯤ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯏ ꯂꯝꯕꯤꯗ ꯂꯥꯛꯅ ꯁꯦꯂꯤꯗ ꯀꯣꯜ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯑꯣꯐ ꯂꯩꯔꯝꯃꯤ ꯄꯨꯡ 6ꯗ ꯑꯣꯐ ꯍꯥꯡꯉꯣ ꯍꯥꯏꯈꯤꯕꯗꯨꯅ ꯍꯧꯖꯤꯛꯐꯥꯎꯕ ꯍꯥꯡꯗꯦꯅꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯃꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨꯗ ꯌꯦꯡꯂꯤꯉꯩ ꯆꯤꯡꯈꯩꯒꯤ ꯀꯣꯜ ꯂꯥꯛꯏ ꯇꯧꯔꯛꯂꯤꯕ ꯀꯣꯜ ꯑꯗꯨ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯜꯂꯣ ꯀꯩꯗꯧꯔꯦ ꯏꯁ ꯀꯩꯗꯧꯔꯦ ꯀꯥꯏꯅ ꯁ꯭ꯀꯨꯜ ꯆꯠꯂꯣꯏꯗ꯭ꯔꯣ ꯆꯠꯅꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕꯣ ꯀꯗꯥꯏꯗ ꯂꯣꯏꯁꯤꯟꯕꯅꯣꯗ ꯐꯥꯝꯗ ꯆꯠꯂꯨꯕꯅꯤ ꯂꯥꯛꯏ ꯌꯨꯝ ꯌꯧꯔꯛꯇ꯭ꯔꯤ ꯆꯤꯡꯈꯩ ꯈꯔ ꯏꯀꯥꯏꯔꯞ ꯇꯧꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯒꯥꯔꯤ ꯄꯨꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯩꯒ ꯆꯠꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦ ꯂꯣꯏꯁꯤꯜꯂꯝꯃꯒꯦ ꯅꯪꯁꯨ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯑꯣ